pijari. Manipurda President's rule thamnaba honarakpa khongthang khudingmak Congress Party na madugi mayokta laigani haina MPCC President K Meghachandrana phongdokri. Manipur merger agreement ta yanakhiba wafam sing mapung fana implement tawbinaba Rajya Sabha MP Laishem Basana Jawbana ngasi House ta thamkhri. Amadi any Kuki tribe ST list tagi lauthok na bahonabiyo haina Thadau inpi Manipur gi mihut kangbu amana Governor AK Bhalla da cherol pisinduna taksinkre. ISCOM Manipuri Pamud Ying Tabiriba Pumna Mapur Sana Shermina Taramoksheri Amadi Pamucha Kaina Pijari. Manipur Legislative Assembly Bo suspended animation the Thambana Traga, Manipur President's rule Thamnabo Honarakpa Makal Amatagi Kongtang Gimayokta, Congress Party na Matam Chupadalip Kanihaina, Manipur Pradesh Congress Committee, MPCC gi President Kaisha Meghachandrana Phongdokri. Wafam ase Indian National Congress Manipur gi official Facebook account ta ngarang numidang thagalakhiba post amada thamlakhibani MPCC President na makha taraduna Manipur miyam gi yaifanaba amadi lamdam asigi democracy ngakna thamnabagi damakta kanglon chumna mikhal pangthoktuna leingak semhanba pami masina tadana atopa pambai sizinaduna luchingba khanba natraga anoba leingak semba pamde haiba achetpa wafam ama thamlakli. Manipur bu India da tilhan khiba ing kumja lishing ama chamapan nifu mapan gi Manipur merger agreement ta piriba chatna kanglon sing mapung fana implement tawbiyo haina Rajya Sabha MP Laishem Basana Jawbana hojik chathariba parliament ki budget session asigi ngasigi sitting da phongdokre MP Laishem Basana Jawbana haikibada Manipur hairiba state ase apikpa state ama ojarabasu matam amada chahi lishing manga romgi puwari leiba maning tamba leibak ama oirami chahi lishing kayagi puwari leiba state ase India da tin Krabamatung Haukiba Chahi Kaya Asida, India Laingakna, Hairiba merger agreements Asida, Yanakiba Wafam Sing Adu Tawaidana Amadi, Semdok Semzin Taubagi Kudong Chaba Pibidana, Lairakpa Asina, Manipurgi Miamgi Oinadi Pukning Yamna Sopa Haiba Adu Oire, Maru Oina, Hairiba agreement Asigi article, Nipan da Piriba Wafam Sing Haibadi, India Laingakna, Manipurgi Miamgi Punshi Mahing, Kunairol Amadi Senmit Longa Mari Lainana, Chaukhatpa Puraknaba Honabada, Mafam Asigi Laibak Laihau Amadi, Nat Kachunaba Mawongda Anoba Provision Sing Puthoktuna, Lamdam Asi Chaukhatnaba Honagani Haina Palli, Hairiba Wafam Sing Asi Ngasi Fawbat Habakta Ontokpidana Lady, Maram Aduna, merger agreement Asida Paliba Wafam Sing Asi, Paliba Lengak Asina Mapong Fana implement Tawbiyo Haiki. Sir, although Manipur is a tiny state, but it was once a sovereign nation having a long history and civilization of more than 5,000 years. But Manipur became a part of India in 1949 under an agreement called the Manipur Merger Agreement 1949. However, for the last many decades, the previous government never tried to honor or address this agreement, and it really hurts the sentiments and pride of the Manipuris, particularly the last para of Article 8 of this agreement is very relevant for the Manipuris to uplift their socio-economic, cultural and political status. It reads as, I quote, the government of India shall also undertake to make suitable provisions for the employment of Manipuris in the various branches of public services and in every way encourage the Manipuris to join them. It also undertakes to preserve various laws, customs and conventions prevailing in the states of Manipur pertaining to the social, economic and religious life of the people, unquote. But till today, no suitable provisions or safeguards are made or set in this regard. So I urge upon the Union government to make suitable provisions or take up necessary steps to uplift the socio-economic, cultural and political status of Manipuris in the days to come. Thank you, sir.
Indian Constitution gi ST list yauriba any Kuki tribe ase lauthokpinaba thadau furup ki mapung oiba loop ama oiriba thadau inpi Manipur gi Governor Ajay Kumar Bhallada memorandum ama pisinkhre thadau inpi Manipurna ngarang Governor da pisinkiba cherol aduda any Kuki tribe hairiba masak maming chap chaba leitaba Kanglup asina Manipur gi apunbagi shaktamda singna batanatana national integrity da so chauna singnari hairiba any Kuki tribe asi ST list gi lauthoknaba haiduna Manipur laingakna haukibak chahi kumja lishing ani supna kulhumdoi gi February thadasu tribal affairs minister da haijokiba leirabani Miyoi Kanglup ase kumja lishing ani ahumda Manipura Congress na Lengak lingai matamda ST ge list asida chalhankibani masitanatana any Kuki tribe ase Kuki tribe hainasu onthokpa yaroi maramdi Kuki kauba tribe amata tasengna leite loinana masagi ojaba thiba miyoi kharana any Kuki tribe ase kumja lishing ama chamapan yankhai mathoi amadi kumja lishing ama chamapan yankhai taruki marakta lauthok loraba kangbu sing aduni haina hairiba yumba ase yumfam yaudaba wafam ni hairi Tha asigi tangma panda Chief Minister famdagi resign tawkhraba nongthongbam birengi mathakta lamdam asida thokliba irang asida mahaki khut yauba natraga yaudabagi matangda mayek sengna khangdoknaba michang mikhai naidaba awangba thaki inquiry ama tawbiyo haina Communist Party of India CPI की National Secretariat की Office Secretary Roy Kuti na खुद पीदुना थादोरक पचेरोल अमदा डिमांड तौरकली लोइनाना नोंथोंगबम बिरेना Chief Minister famdagi resign तौखिबा असि BJP की double engine government असि fail ओइरे ताकपनी मरम अदुना लमदम असिदा थोकलिबा चाही अनि फाजिललकलबा इरांग असि लोइसिन्नबा होनबदा Prime Minister Narendra Modi na Manipurda लाक्तुना इरांग असि लोइसिन्नबा तंगाई फदबा थबक सिंह पाइखतपियु अमरोमदा नोंथोंगबम बिरेनगी ऑडियो टेप नि हाइबा खोंजेल अमा लीक ओइरखिबा अदु कुपना थिजिनबिदुना इरांग असिदा महाक तसेंगना चेनबरा हाइबा अदुसु थिगतपियु हाइना चेरोल असि Manipur Human Rights Commission MHRC की हानगी मेंबर यम्बेम लाबना पंबईना लुचिंगबा UNLF की मिंगचत थीनिंगाई ओइबा वाफम थमलुबगीदा पार्टी असगी डिपार्टमेंट ऑफ पब्लिसिटी गा पुन्ना वखल तमिनरबा मतों यम्बेम लाबा मसाना मसागी असोइबा याजदुना मियामदा लाले हाइना सेंगदोरकली ngasi Imphal West District ki mafam amada Pambaina Luchingba UNLF ki Department of Publicity na Yambem Lababu Paumi Singh ki mamangda puthokladuna mahaki asoiba Singh marik chumna thamhanki Paumi Singh ga unaba aduda Yambem Labana phongdokhibada handak ikui dringai pangthokiba TV discussion program amada chahi humfu he naning tamlal hauduna laklaba matung waroisin ama puraknabagidamakta center lainga ka ceasefire taunaduna leiriba Pambaina Luchingba UNLF pu khut thangatpa surrender group amani haina haikiba adu soikibani haina yajaki loinana discussion program aduda haukiba ing kumja lishing ani supna kunmari gi October da kangpokpi da kuki singna maitai naha ani fajin duna leiringai manungda jail da leiriba kuki gi luchingba T mark haukip ka maitai naha ani aduga ona gadawribara haiba post ama mahakna masagi Facebook account da thagakiba adu lawthoknaba Pambaina Luchingba UNLF na honaki haina mahakna thamkiba wafam adusu aranbani haina yajaki mahakna TV discussion aduda thamkiba aranba sing masana yajakiba galoinana makhatana mahak TV channel singda pangthokpa khana neinabagi thauramda saruk yararoi haina masagi firep amasu lawthokhi Sahi humfu he na Manipur ki ningtam la ko wina la ba wangjing tha ka la ba
यूनाइटेड नेशनल लिबरेशन फ्रंट अंदर भारत सरकार का सीजफायर तौरगा खुये पिनरगा अवांग थाकता निंगतम असी पॉलिटिकल डायलॉग अमर पुरकनब होनगिबा नुलेपु आइना ngरang nahan khut thangatpa शैलेंद्र ग्रुप हाइना हाइबदु अरानबनी सोइबनी अदु आई विड्रॉ तौजरे नाले हाइजरी मैम द यूनिट अमसुंग मनपुर मैम अदुगा कुई ngरang nahan आइना टीवी डिस्कशन अमदा हौकिबा चही अक्टोबर की तांग अनीदा कांगोपीदा सोइदना फारु मेते अनेगा कुकी त्रामतोय अमसुंग माक हौकिब यावना खुस सनरगद्रा हाइना इरुबदुदा नुंदांग फेसबुक पोस्ट लोगतो उवाइना लाकिबा कुलाई पाइबसिंग अदु मखोइना अखोइ यूनिट पामबेनी हाइना हाइरम गिब लेते एमवा आइना सुम सादना गम हाइकि बदिग मतांग सु आई लाने हाइजरी आई मिस्टेक नि मदु मिस्टेक अदु मापी वन हाइजरी अदुगा आइना मो मखाताना माइन तो सोइबा पोटपकी गाबकी discussion kari kuma dai ajira ka sidigi au mai ka soiba se soire aduga tunle pambe ina la ne haijari sori haijari manipur myam sunga pi haijari Security Force के अपुनबा कांगबु अमना था असगे तांग मापंदा इंडो म्यांमार बॉर्डर गे बॉर्डर पिलर नंबर 85 मनाक्ता चथकिबा थीबा हुंबगे थौदोक अमदा आइन थिंख्रबा लालहौलोप अनिगे कैडर अममम फारे फारबा कैडर सिंह अदुदी कोइरेंग नलुचिंगबा UNLF के नमैराकपम रॉबर्ट मैतै अतोपमिंग थौलेन चही कुंतरुक अमदी प्रिपाक के मंगसताबम मिलन चंद्र सिंह अतोपमिंग उहनबा चही कुनिपानी फारबा मियोय अनि असिदगी म्यांमार की करेंसी क्याट लिसिंग तरेट का चमगा फागत पंगम की हाइरी थौदोक असिगी मतांगदा मरी लेनबा पुलिस स्टेशन ना केस अमा लौखतुना मखा ताबा वहंग पहंग चथकरी हाइरी मरक असिदा ngarang manipur police ke kangbu amana chathakhiba thiba humbagi thodok amada aina thingkraba KCP apunbagi cadre ani fare hairi farba miyoi ani adudi haubam malem nganba sing atopa ming KGF chahi kunithoi amadi Shahrukh Ahmad chahi taranipani makhoi ani Imphal West district ki city police station gi manung chanba Rup Mahal tangtagi fabangam khibani hairi makhoi ani Rup Mahal tangta leiba tongan tongan ba dukan singda demand letter थाजिन दुना संखाई थुमखाई तौबा मियोय सिंगनी हाइरी मखोय अनि दगी मोबाइल फोन अनि टू व्हीलर अमा अमदी साइड बैग अमा फागतले हाइरी नाकल अमरोमदा था असगी तांग मापंदा थोखिबा अतोपा थौदोक अमदा खुलाई लालोन बनी हाइबा कुकी मचा अमा चुरचानपुर डिस्ट्रिक्ट की काउनपुई दगी फारे हाइरी फारबा मियोय अदुदी थांगखोलाल हाउकेप चाही कुंट्रा मंगानी फारबा मियोय असिदगी कॉल 7.65 mm ऑटो पिस्टल अमा 9 mm पिस्टल अमा कॉल 7.65 mm ऑटो पिस्टल की मैगजीन अनि 9 mm पिस्टल की मैगजीन अमा 7.65 mm ऑटो पिस्टल की लाइफ राउंड तरामाथोय 9 mm पिस्टल की लाइफ राउंड मंगा पिस्टल हॉस्टर अमा टू व्हीलर अमा अमदी मोबाइल फोन अमा फागतले हाइरी लेबाक के असुक लूरबा मतम असिदा CM ना रिजाइन तौबा यानिंगदे मणिपुर थुगाइनबा सिनलिबा कुकी MLA तारागी मथक्ता एक्शन लौखतपदी ngamdraga मणिपुर कनबा पाम्बा मैतै MLA सिंगदा एक्शन लौरिबा स्पीकर सो फम थादोकदबनी हाइबा प्लेक कार्ड कया सिजिनदुना इम्फाल ईस्ट के मनुंग चन्ना लेबा नहारोप पांगोंग मखोंग विमेन वेलफेयर एसोसिएशन नहारोप हुइरेम लेकाई विमेन वेलफेयर एसोसिएशन अमदी बामोन कांपुगी मैरा पाइबी चिंबा तोंगान तोंगान मफम सिंगदा ngasi wakat mifam chathakri hairiba wakat mifam asida तोंगान तोंगान मफम सिंगी मैरा पाइबिगी थौमी सिंगना फोंगदोखिबदा मणिपुर की असुक लूख्रबा मतम असिदा CM ना फम थादोकपा हाइबसी मतंग चादबा अमदी हाइना लौवी CM ना फम थादोकपा तारबदी कुकी MLA तारागी मथक्ता एक्शन लौखतपा ngamdaba स्पीकर सो फम थादोकदबनी चाही अनि हेलबसी फाउबा लोइसिनबा ngamdana लाकलिबा लाल असिबु अतोप CM अमा सिलबसु थोकलिबा लाल असिदा लोइसिनबा ngamgani हाइबा थाजदे थोकलिबा लाल असी CM सिल्लगा लोइसिनबा ngamgani हाइबा लैरदी इंडिया लैंगाकना मियामदा चप चाबा पाउखुम पीगदबनी हाइकी लोइनाना तोंगान तोंगान बा मफम सिंगदा फमखिबा वाकत मिफम अदुदा CM ना रिजाइन तौबा यानिंगदे अमदी खुलुंगाक पफाबा यारोय हाइबना चिंगबा खोलाव कया अमसो लाउखी
Hoje Manipur ki Chief Minister pham thadokpa yare. Leibak ke sumuraba tadba masina CM pham thadokpa. CM pham thadokpa. Kalo patalamade. Ngapaso. Naroi. Wari be mayam se kari mata praja gi awaba se khambidana isa gi kana badamak yengaga CM na pham thadokpa se akoi suya ya janingre adoi taragadi speaker su thadokpiro punamak oinamak thadokpiro akoi thadokpiro lairiba ima isa praja isilina isa isumayamjina akoi khulna chelage aikoi gi jati ani sidai sida maitai akhoina di matam khuding makta makoi bu isilina dongna nungsina na loina ba loina reba adu makoi gi thamoi dadi minungsi yaude isilina ne na leiteba Narco terrorist adichin kuki gi oiba achoba lan phamamagi mayaida leiba praja akhoisi lalapta hontoktana thanamaga ai pham thadoi haibasidi khajitang phajaba watpra haina aigi wakhanda khali aduna yaragadi CMC tanphamsi waru silama porokpa phawdi ma pham thadokana lehenjanini hana paibagi paiba paiba CM na thabaksi loisanbiraga punama amata oina santaminaraga makoigi oiba manungi rajniti gi wafam akoida leijade tawadabu Paminariba BJP party na punna wakhan taminaraga ana thengnaraba Chief Minister na aduma thengnalaga mayamna tungda support pibiraga huji thoiba kukiga nikaiga anigi marka atoba lambunga mo oibase masidang dadi loisanbiba pawgan di Chief Minister na leibaki oiba thauzel loisanbiun loisilakpada maru oiba pausing amuka hanna pijari Manipurda President's rule thamnaba honarakpa khongthang khudingma Congress Party na madugi mayokta laigani haina MPCC President K Meghachandrana phongdokhre Manipur merger agreement ta yanakhiba wafam sing mapung fana implement tawbinaba Rajya Sabha MP Laisemba Sana Jawbana ngasi House ta thamkhre Amadi, any cookie tribe SG list gi lauthok na bahona biyo haina thadau inpi Manipur gi mihut kangbu amana Governor AK Bhallada cherol pisinduna taksin khre Pungja se fawbagi oinadi ISCOM na sandok chaba Manipuri paw matanga salojeri makha taba pawgidamak ISCOM min engta dona lebiyo